पाउचे यंफम उइबमर उइब पाउ खरा अपडेट तौजरी नियम चुमदा लंबी सेमद्रबदी पुंग निफुगनि पानगी चका बन तौरगनि सेक्रेटरी केमकल मोइरांग म्युनिसिपल काउंसिल की मनुंग चना लेबा मोइरांग लमखाइदगी मोइरांग लाई खुरोइंबी थोंग फाउपगी लंबी नियम चुमदा लंबी पाक चाउना सेमद्रबदी था असि कुंथ्रागा माथोय अमरी सेप्टेम्बर की तांग अमगी लोनबा अहिंग याइदगी औरगा पुंग निफुगनि पानगी चका बन तौरगनि आइना केगे मोइरांग केंद्र अपुन बल्लोब केमकल की जनरल सेक्रेटरी हेमम सोमिकांतना ngasi lup asigi office da pangthokpa pawgi bifam amada phongdokre pawgi bifam aduda mahana makhatana haikibada ngarang kemkal da sindra parak laikoi pu community honda miyam gi oiba bifam ama pangthoklaba matung da lokhiba warip amake matungina Northeast Special Infrastructure Development NESID scheme gi makha da semka dorba moirang lamkhai daki moirang lai khorembi thong phawbagi yamna phibam chatraba lambi asi mari leinaba authority na niyam chumna sembidrebade Moirang pumbada saka ban ki khongjang asi sawalagane masina han ba khongthang oda lokhat pani adu phapata niyam chumna matamasi ga chana ba lambi am oda sembidrebade tongan tongan ba makhal makha kya gi khongjang su sangsilagani haina sangsilagani loinana saka ban asida essential service ana ayek amadi dharma gi oiba thodok wathok singa mari leinaba singa saka ban asida council loi komthokani aige Paugi mifam aduda kemkal gi general secretary S Homikant Joint Secretary L. Boy, Publicity Secretary P. S. Siamjai, Drafting A. Siam Kumar, Executive Member S. Bovisan Su Saryake. Nagalambarom the Laikitraba BDF person Amaki Ibung to Lopala Kaniki Senpam Tengbang Pikre. Aukibagas Taragamari the Masaki Anaba Amati Barum Matam Chan Laikitraba BDF person Soibam Ziban Singh Hana. MLA P. Brozen Singh Jumda House Guard when a duty Tormba Wang Singh Aitopok Vidalaiba Asiki Mayum Dangase. Thawal District SP Joga Central Office ki biyang makada Thawal District BDF Welfare Association na loba lakani ki sel ki tengbang pikre aina Thawal District BDF Welfare Association ki Publicity Secretary Konsam Sipan Singh na press da thador pachero lamana khangalagle Panbajai District asi ki BDF person sing marakta asokapan amadi ana ayak thorapada association na lepalai thana mateng pangthona lakle bani haire loinana BDF person sing ki dabakta Chief Minister na biyang chanpitana BDF ki oiba Recruitment board nauna semdokpa tha taragumdoi ki pe pibiba battalion hangba thagi una police constable amana phangliba thagi salary ki sada humudra manga BDF sing do honorim oina phangana da khona bi hana su minister ki mafam da ajarakle oza transfer to ki mukta mairoi sing da khongjang changjan khre augi ba tha asigi tang tareta Directorate of University and Higher Education Government of Manipur thoki ba transfer order ki matungina Sahi daragi mamang dagi CI College ki History Department of Aza amakak laiduna Department asi hingalamba Dr. Bhavananda Takelamba mahut pidana Modern College to transfer tawkibasi CI College ki History Department asi muthat pibaga sapmanare amade Department asi da tamliba mahiroi singitungi punsi mangba yabagi pibam da laire haina CI College Students Union ki General Secretary Y Rosa Sanina College asi da mahiroi singna ngarang chatha ki bawakat mifam amada phongdokre Mana makha taraduna department asida natara college asida oza ki aur palairingi manung asida sahi sigi hoki bazulai manga da botany department ki oza amana geography department ki oza amaga Soshanpur college da transfer tawbi ki oza ani photla kadaba A Sila Devi Thambarmari college amasung N Ipemcha Devi Bermangon college ki oza ani ase tham helaba phawda join tawradre hiramasida oza ani sigi mathakta lenga na karam action lokot pi gedori bano aibo wafam su thamke College asi ba mutit pigida balai rapadi lenga ana college asi tam hairoi sing tampada ayaba kari ki pipi rebano marmasina oza sing asi mhot pi ripopo college asi ta thori ba thabak thorom sing panabak thing jelagane investor sing na state sida sel thadaning bagi apam balaire e-vehicle Manipur da sanaraba mifam pangthokre Haujik lai riba BJP ne losing ba sarkar asi ki matam da state asi ki law and order ki phibam phagalak pagaloinana mapan gin investor sing na state asi da sel thadaning bagi apam ba sarkar ta phongdokre Madu bisaruka moina Omega Saiki Private Limited Anglian Omega Group and Electric One Mobility Limited State asida e-vehicle manufacturing tauna bagi ayaba pibi na baharak padage ngasi Chief Minister N Biren Chiar lawdona hiramasi ki matang demi pampang thoda khananai nagre ngasi Chief Minister Secretariat ki conference hall Chief Minister N Biren Chiar lawdona pangthok ba mefam maduda company asi ki mut sing amsung sarkar ga mari dena ba official sing su saruga ke State asida e-vehicle manufacturing tawbada jumthangnaba leibak singdaki masigi raw material sing pusilakpada line athokpa aduga puthokadoriba e-vehicle sing adu leibak asi yauna jumthangnaba leibak singda marwina Southeast Asia
country-singda export tawbada hena kudong chagadabana e-vehicle manufacturing company asa state asida lingba yananaba ayaba pibiyu haina company asigi maikaidagi sarkar da daksinke sarkar ki maikaidagi su state asida e-vehicle manufacture tawnaraba Omega Psyche Private Limited Angelian Omega Group and Electronic One Mobile Limited na pukalakliba wafam adu da janing board ke aduba kari karamba condition da ayaba pigadoribano habadudi asigi mifam adu na chap chana wari blokide makhatana mifam pangtuna makhatana mifam pangtuna khana naina khigani haire Hina masigi matang da Minister N Biren mahaki Facebook account da thadora kiba warol amada Manipura si e-vehicle manufacturing map da jahona da thorang tawba haure state resident investor can invest tawning bagi apamba ke phangdorakle haire amarom da ngasi Minister N Biren share logduna sarkar asida sarkar asina paikaliba program amasu project ya asigi matang da review meeting ama pangthokre meeting adu da secretary amsung head of department sing su sarugya ke review meeting adu da Minister na sarkar na paikaliba program amsu project sing adu ki matang da hausi work lepa phibam sing adu yenglaga scheme sing adu ki kanaba sing adu athuba matam da phangpham thokpa beneficiary sing adu da phangana ba instruction pekhe loina department ki head sing da development work sing athuba matam da loisina da basu khanan kre aire atop editorial ki kalam amada border pillar ki wathok loiteng da sambal khaba chumloi Manipur amasong Myanmar ga kilometer 140 pansangna border tainare masigi manungda wathok bari basi border pillar number 81 amasung masiga thangnariba border pillar sing asini ngamkai faring da leiriba kwatha khongang miyamna ngalingi matamdagi traditional boundary amagi manungda leirage masigi manungda lawu singu tawduna leirage kwatha ki miyam amasung tengnopal DC Abuzam Tombi Kantanakum sing lisingani taragani pan gi July taraga marida Pangdo kibada border pillar number 81 as India ki ngamkai manungda kilometer ahum changsilak jungsille masina maram warga Manipur gi lawu singu tawnari balam kya mangalle asigama thong asina lamdam atu ki miyam tanungai 100 aibasni asumna pawmising da phangdor khibam batuk Manipur asobo batuk la khibane madogi matung legislature district administration amso Assam Rifles ki jawba high power committee ama semdune hengchen han khibane committee asigi report matung ina border pillar number 81 mafum hongba leite pillar asi India amso Myanmar gi miosingna joint survey ama chatharuroba matung da jung khibane Komsel lising amga sampan humpuga tariyata leki pamapam adu taki hong balaite aibasne wafam masi DC topi kantana amadi kwatha gi miyam na jadre tombi kantana high power committee gi wafam jada buga loinana David tausi aina phawpa phangdora ki balaike masi gi matung gi United Committee gi miut sina sumapam adu ta chatune yengsen ki balaikre makhoi na samadi por gi lam magle aina phangdo ki badi ngkhoi paring da cheliba namjilok turel da kwatha gi khunja singna damaja ama sadun law singbu gi lamda sinaramba adu so haujikte Myanmar masa sina makoi gini anda claim tawrakre aujikte Manipur gi law uner balam kya mangkre adomanabak India lengak nade border pillar gi wathok laite lairba pillar sing asi lebak ani gi marakta jana duna jungki bane mafam hongba laite aina phongdor pasu laikre masina maram orga yenaba laitre aina lawduna BRTF na sambal khana ba thawrang tawrakle sambal khana ba kitambak border pillar manung da lambi sem bahaurakre border pillar gi wafam nakai sengtringi da sambal khana ba honarakpa asda Manipur miyam da khoisauna ba phawle sambal khabal loikrabani Manipur gini aina claim tawriba sahi kya gi mamang tigi law singu tawduna lakliba lofom sing amuk hanjana ba anjin ba yaroi da bamong thamang khragane sahi cha kya dagi ipa ipuna thambiram balam sing kan bangam da bai basi ikai ningai ne mamang thakta su Kabo Valley aina khangda ba pak sabal lam amasu mangkrabane madugi ningdon pomba koktri da amuk su kilometer ahum prom mahan ki bai basi Manipur miyam na jaba ngam loi da ba amane hirama segi matang di India amasu Manipur lengang nakum le yangchin ba mathaudai Actual boundary semna rabo hona bada traditional boundary ge wafam su naina ba chungkane aikhoi nungsi chanan laisi ima amatagi masani UCM aikhoi nungsi chanan laisi ima amatagi masani jingda leiba tangkhul na yambani tamda leiba midai na manauni aina UCM na phongdorakle United Committee Manipur UCM ge cherul amana hai UCM na paringdai na chatharakpa farmer training program COVID-19 awareness amadi pochai yenthokpa tharum singge bakha chathar poina ngasi UCM amadi Serakung Sena Kaitel Ringgui Sisiri Farmers Society and the Punta Sinduna COVID-19 Awareness and Urea Distribution Program about Okrul District Sena Kaitel Belesta Pang Tokre. Zerola Sena Bakata Hai Tankulamusung Mitai Lai Actor taking a sipa banung si channel labor Oiba Kodam de Mitai Sing Quai saw among Lai Haraba Torungi Lai Roinimita Tankul Sadun Lighting Kitabak Torum Pang Tola Matunda Lai Horobagit Torum Loisele. Loina na mitai singi mera wayung papang thoko matam da sing da leiba
mayambana pojai puraktuna pot lo lanaduna amana amapu mateng pangnakiba wari ase haurakliban harul sina kaupum thokte aire haukiba matam ahokrasunu makhata basakot thorang ki thabak thoramda UCM na angama mateng pangjige ana UCM Ukrul district ki sina kaitil amas masi ki akoi benda leriba khunja singda thamladuna iramda masi ki mipum khute mukta aikoi karba thabak paikhat labage mafam masida sana gadage aikoi karba thabak paikhat laga mafam asida sana gadage agriculture ki lamdana sana gadra horticulture lamdra hena sana gadra masi thidoktuna UCM na angamba lawmi singda tawjage UCM ki wakal londi pothok marang kaina pothokduna singda thokpa pothok tampakta phanganba tampakta thokpa pothok singda phanganduna ahin ba pothok na panda thadok tuna samelon phagadan tuna sinjakta mipal tang thapa lamdam mo hense ai goya mo toina ponsin atuna charuk moruk na tuna khunjau leichau por iram dama ma semlase iram dama sida leiba singpat turelasi kanduna aying asagi khal kahen tuna thamduna mauja ge phimam anjel handuna jamna nungai ba anuba manipur ama semlase aire nagalamrom da mitai mayeke oza logani aikibadu thabak ton thokpiu milal Laigakasina mitai meke oza lawni haikiba wafam adu athubada thamoi singna thabak to onthok pinanaba milal gi maikai daki apel tawrakle midai irol iek loisil lol apun baluk milal kanglei paki serola mana hai Council of Higher Secondary Education manipur lawba TET exam pangthokna mitai lol midai meke oza oiba yaba masing jamna leirabasu ngasi phawwa laigakna laigak ki oiba hiram asiga mari leinaba oza amata hapidana mairoi singda kudong chadaba kaya thengnare TET mai pakraba mioi kya amana oza oinaraba paijariba TET ki certificate asi sahi tari khaktam validity oibana mai paklaba mioi sing asi gmarai bak yengchana pakitan pam amada pibi da bai base yamna laibak thibane aina serola sina aire matam khara ki mamang de education minister na bitai me ke oza hapkani aiba press media da haikiba laibak miam na khangnaraba wafam ne mitai me ke oza sing ki so haujik atai atopa thabak habage Paikhanana bahona riba asumna tangai fatana mitai mek oza hapagi thorang tobiba chungane haujik mahiroi singda online da haujik oza singna bhai tambiba asida mitai mek ningthina fajana khangba loidriba oza singna takpiba matamda kari oramgani habasi khangjadaba milalna wata bangamde haire mitai lon mitai mek na MA ani suba semester jorok laba phawba lengak na nauriba mahiroi singna mitai mek ningthina tambina naba mitai mek oza hafidaba asi karamba lenga ki thongno haina hangladuna ngasi maklaiba ke Luraba tanpam masida waraba misam yam ki punchi asi siba changba ani ki langdai da leiraba mata masida awaba da awaba pibiragano lenga kamari leina baloisang sing tana beraga athu madam da thaba koina paikhat pirakta bataraga de MEMATESCA na sangsilak bakhongjang singda milalna su sarugayagani aire maraga sida ADC bill chanhanaba singi district singda sensitization program pangthokna ba tribal body singna warep lawkhre ADC bill sanana bagi dambak achung gi miking makada committee ama semdura Manipur ki singi district singda sensitization program sing pangthokna ba tribal body sing korep lawkhiba ga loidana imphal ki mafam da mifam pangthok handana bagi damak da pendabasu pangthok handaba gi damak pendabasu pangthokre The Manipur Hill Areas Autonomous District Council Bill 2021 ki matang da khanna naina bagi damak tribal consultative meeting ama pangthoke meeting aduda asung ki miking makada committee ama semna ba amadi ADC Bill 2021 chanhanar ba khongjang changsin ba aina warep lawkhe meeting aduna state asigi singi district khudimakta sensitization program sing mathang pangthoktuna bill asi chanhanar ba khonaba aina su warep lawkhe ba loina meeting asibo imphal area da pangthokpada athing ba piki amadi mana da ba midyeng yang bi haiduna su penda ba phangdoke All Tribal Students Union Manipur achumna khananai nabagi mifamase Adim Jati Complex Singmairok imphal da hokiba Laibak popon nimita pangthok nanaba thorang tokibane aduba Manipur Legislative Assembly ge sesar laibana singbairong ge assembly ge marak nagna akoibada miam punbagi athengba Manipur police na thamlake meeting asi tungda Kangpopi district ki Madhum Kulda pangthoke meeting aduda Ansam KSO General Headquarter asung unit sing Apex Tribal Organization sing District Based Tribal Organization sing Women Organization sing Student Organization sing Legal Fraternity sing amadi scholar sing basina sarugyake Hilarious Committee ki member sing amadi chairman local Autonomous District Council ba mapangal kalhanana ba gidamak ADC Bilbo chanhan bada mifamaduna yena balitana ayaba pike Hilarious Committee Manipur Legislative Assembly na tha asigi taraka tarukta pangthok ki mifamamada Manipur Autonomous District Council Bill 2021 adopt tawkibane
अनोबा बिल असिदा हिल एरिया कमिटी अमदी ऑटोनोमस डिस्ट्रिक्ट काउंसिल सिंगदा मणिपुर की चिंगी लम सिंगदा एडमिनिस्ट्रेशन अमदी मैनेजमेंट की लमदा अहियनबा ऑटोनोमी पीनबा यावरे आतोप पाउ अमदना एमएलए तरागनिथोय की मथक्ता सुप्रीम कोर्ट चथरबा केस सेप्टेम्बर 9 अमुक लेखरे मणिपुर की पार्लियामेंटरी सेक्रेटरी तरागनिथोय हापखिबगी मतंगदा ऑफिस ऑफ प्रॉफिट का मरी लेना सुप्रीम कोर्ट चथरबा केस मथंग था सेप्टेम्बर की सेशन 9 अमुक मतम लेखरे आइरे केस की अरोइबा वाइल ngasi लाउथोकना मतम लेखिबनी अदुबो मतम फंगदबदगी कोर्टना मथंग था सेप्टेम्बर की सेशन 9 अमुक याइथोखिबनी आइरे डिस्क्वालिफिकेशन की केस मायुक्नरिबा एमएलए तरागनिथोय की मनुंगदा नौरिया पाखंग लक्पा एसी के एमएलए सोइबम सुभाष चंद्रादी हाना रिजाइन तौखरबने हाई कोर्ट ऑफ मणिपुर नसु एसी एसी सीट हांगले हाइन मणिपुर लेजिस्लेटिव असेंबली न थोकिबा बुलेटिन अदु स्टे तौ हाइबा याखिद्रबने केस मायुक्नरिबा लेमहौरिबा एमएलए तरागनिथोय की मनुंगदा एफएन वीडी की मिनिस्टर थोक्सम सदेवर्दा डिप्यूटी स्पीकर कोंखम रविंद्र कोंथोकजम एसी की एमएलए डॉक्टर साफम रंजन खुराई एसी की एमएलए लाइसांगथेम सुशिंद्र काइराव एसी की एमएलए लौरेंबम रामेश्वर यावरे अरुवेदा कंटेंट सिंग असिगी मरुबैबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदे फेसबुक पेज असिदगी यंगबिरिबा पुनमक थागसरी चैनल असिना तोमदा कानरबदे सब्सक्राइब तौबिद्रिबसिना सब्सक्राइब तौबिरमो लोइना लाइक एंड शेयर तौबसु काबिगनो पुनमकपो अमुक हन्ना थागसरी।